ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ngasi khaktada miyoi saniga kunga matoi discharge tawkhrei miyoi maudraga taruk nauna positive oire anina laikhidrei satliba pung kunga mari asida manipura miyoi maudraga taruk nauna covid-19 positive oire anina laikhidrei saniga kunga mathoina laisat asidagi phaduna discharge tawkhrei hairi health department ki additional director su oiriba department asigi wangangloi dr khoirom sasikumar mangana thadorokpa serol amana hai ngasi nauna positive oikiba miyoi maudraga taru asigi manungda taraga mapan amadi central armed police force tagini apun positive asigi manungda miyoi humfuga taret amadi travel history laitaba miyoi ngaktani hairi nauna positive oiraklaba sing asi tharaga state asida covid-19 ga apun confirm case lishing mapan ga chahumga humdraga taruk sukhrei hauzik phawbada laisat asidagi phakiba migi masing lishing tareka chamaga nipan sukhrei hauzik active case lishing aniga saniga taruk laidi laisat asina laikhidaba migi masing humfuga nithoi sukhrei hauzik phawba laisat asidagi phagalakpagi sangsada humdra mangaga point marfuga mathoi oiri ngasi positive oikhiba district sing aduri Imphal West dagi kunga mari Imphal East dagi taraga mapan Chusampur dagi mari Thawal dagi taraga nithoi Senapati dagi ama Kangpokpi dagi ama Tamenglong dagi mari Bisnupur dagi ama Chusampur dagi mari Kaksing dagi tara Tamenglong dagi ama Sandel dagi ama amadi Zaribam dagi ahumni haina su pauksigi makhatari atopa maruoiba pau amanamo ngasi thenglabusu thengna henari amadi lukhoi cabinet minister oina wasak logadori Manipur langa ki cabinet minister khara lauthoklaga anauba cabinet minister khara ngasi athengbada soidana wasak loraba yai haidi ngasi athengbada cabinet minister oina wasak loraba yai haina panariba miyoising adudi wangkhai a sigi hanagi mla okram henari amadi wangoi a sigi hanagi mla lo lukhoini haidi pauksi asina phangwa awangba thaki source amagi matung ina minister oina henari amadi lukhoi wasak lokrabasu atopa cabinet minister khara lokthokuna anauba hapsingani toramba adu houjingmaki oina khudongsa ba khara dagi kona khanaragani hairi ngasi nungthil pung mari rom tabada wasak loraba yai haina toramba adu lengak manungda khudongsa ba khara dagi matam sana wasak loba ngamkhidabani haina su pau asina hairi atopa pau amana hauji manipur lengak cabinet minister oiriba BJP gi mihut ahum asi ngasi observer oina manipur da lairiba BJP gi national vice president pandana hakthengnana unaduna wari sanakre hairi adumoina ma unakhiba aduda kari karamba wafamsing wari sanakhige haiba chapsana khangmangamdrabasu hauji minister reshuffle gi oiriba matangna oiramba yai hairi Marathane India pumbagi oina COVID-19 ga update mayamda share tawjage ngasi phawbagi oina India gi apunba confirm case lak yankhai taruka lishing humfunipan ga sahum ga humfumatho yaure ngasi nungthil pung manga phawbagi report ta yumpham oiraga malem gi oina COVID-19 license sian ki ba migi masing lak mapan ga lishing humdraga taruka satre ka tara mari shukibaga loinana apunba confirm case na crore kuntraga mathoiga lak nipan ga lishing humfuni thoiga supnagi kuntraga manga yaukhrei laisat asidagi miyoi crore kun ga humdoiga lak mariga lishing humfu samapan ga taraga nithoi recover tawduna hauji miyoi crore taret ka lak nifuni thoiga lishing mariga chahumga maudraga mapan active case ta lairi India gi oina su laisat asina sian ki ba migi masing lishing mapan ga saniga yangkhai ga manga sukhrei apun ma confirm case na crore manga ga lak taruka lishing humfuni panga supnagi sahumga humfuga mathoida laiduna recover na crore mariga lak taruka lishing nipanga samriga kuntraga humdoi tawba ngamkhrei hauji active case ta lak mapan ga lishing humfu mapan ga satruka humdraga humdoida lairi haina su pauksiyesna makhatarakli Marak thana atopa maruiba paw manamu lawmaker sing COVID-19 positive oirakpadagi Rajya Sabha gi mifam matam khaktana yaithokhrei lawmaker sing gi marakta COVID-19 sandorakpana maram oiduna Rajya Sabha gi monsoon session matam khaktana yaithokhrei haina su pauksi isna makhatana phongdorakli atopa nungaiba paw manamu ising isawgi khudongsa daba marakta Jenims ki nupi ngaktagi doctor team amana kg manga hena lumba angang ama mai pakna unakhrei Ising isawgi awaba marakta Jenims ki nupi ngaktagi doctor team amana Susampurdagi miron binupi ama kg manga ga point 1 lumba angang nupi ama mai pakna unakre hairi paw sina satliba nong manini asida Manipur da chukiba nong na maram oiduna Jenims ki angang unapam ising thomjin khiduna doctor sing da awaba oiki hairi
ising thumjilabasu anaba layengdaba yadaba maramna mafam aduda duty tawriba nupi ngaktagi doctor nurse amadi staff singna thumjiliba ising adubu sitoknaba hotnaki ising sitpa loiraba matung Chuchampurdagi sait kunganipan rom surabi Easter kaubi miron binupi amabu mai pakna angang unakibani haidi angang adu kg mangaga 0.1 lummi haidi atopa paw manamu XCM o Ibobi de attack Toukhibabu NIA na investigate tawragani XCM o Ibobi da English nganiga taraga tarukta NSM IM gi cadre singna landara khibabu NIA na amuk hana case asibu open tawragani haikre panba yabadi Okhul district ki hospital amasum power substation sangaba satpada mahaki helicopter dagi kum tharakpada NSN IM gi cadre singna nongmai kaptuna landara khibani loinana ani suba landana XCM na Technopal district satpa khongsata tawrakhibani haina su association makhatarakli mainariba Susan actor laikidabagi matang update mayam latest update mayam da share tawjage ahanmada Sushant Singh Rajput ki misi gamari lainana Deepika ki manager da samon thakre Bollywood actor Sushant Singh Rajput misi gamari lainana drug case ta sienaba singi list yam khalakli NCB na Deepika Padukone ki manager Krishna Prakash pu drug case gamari lainana samon thakre loinana Kwan Talent Management Agency ki CEO Dhruv Sid Gopekar busu wohang pahong naki damak kokhatkre Messi asiga mari lainana actor Sara Ali Khan, Shraddha Kapoor, Rahul Preet Singh amasum fashion designer Simon Kambatabusu mathangi sayolda wohang pohang tawragani haina su poksi asigi kuthangna makhatana phungdorakli aroiba content oina mayamda COVID-19 gi vaccine gi maramda khoi India gi oibda update mayam pijaramge Covaxin gi phase 3 trial Guwahati da tawragani Covaxin ki phase 3 clinical trial oina miyoi lising anida Covaxin ki dose piragani hari Guwahati ki miyoi lising anida pigadoriba Covaxin ki dose asigi sapsaba matam leptri adumoinamak mathang thagi October lorakpada tawragani hari Guwahati puldo oigadaba mi singna lising ani oijarabasu India pumbagi oina miyoi lising kunga taruk oigani hari volunteer oigadaba candidate sing khangatpa loire phase 3 trial sathagadoriba Covaxin BB15 to COVID-19 की वैक्सीन असी भारत बायोटेक ना ICMR की नेशनल इंस्टीट्यूट ऑफ वायरोलॉजी की रिसर्चर्स सिंग खुसम नदुना डेवलप तौबनी हाइनसु पाउसी एसिगिना मखाताना फोंदोरगले दुगा मैम ngasiगidi वीडियो सि मतांग साइड लोइसिनजरगे अदु हयंग अयु ngata मैम अपडेट पाउ अनौ पाउ चेसिंग अपडेट तौजरके अदुगा हजुजिक राजनीति ओइबा सरंग नब लैरिबा ई पाउसी मैम होरेन अथेंगबदा update lakpa taragadi suin suiduna mayamda update pizaraki share ge mam matang sa lusinjrage and thank you